Praise the Lord. Ahanbamagtada yengbiriba amasung tabiriba nungsizaraba ichilnaw iche chalima pabung sing marup sing mayam pumnamakpu thamoidagi nungsiba amasung ikai khumnaba uchari yengbiriba dom tektakai nada yiktaba fattabadagi anabadagi manung matam chadana sianaba thokadawa karigumba leramba taragasu fattaba amambagi pangaldagi haikap yikaptagi kan biba mapu siduna fumduna humni shuba numita hingatpa numit marini siraba manam namthiraba mi fawada mongfamdagi hawgalo haiba matamda hawgalanba ngamba hinganbiba ngamba hinganbagi mapu Prabhu Jisugi ipa Jisugi minglenda adom pumnamakpu kai khumnajari amasung yaifa mongol pijari adom punamak ishorgi thaujalna yombibo iseno Prabhu Jisugi minna amen mayam China da Holy Bible lakpa matamda maikoina fangba matamda suki matik maikoina haraubagi maikoina yamna ishorgi Holy Bible bu taramna okchabagi video se aina thengnajabani amasung masiga mayamda karigumba kharadang phondoksani mangi apamba phawjare ahanbada video matik ase yengbiu当我看到这本书，我就看到了那些帮助我们的弟兄姊妹，他们的血和力导致来的。这是我们教会这个时候最需要的，这是我们最需要的时候。Praise the Lord. Asini mayam the Holy Bible dagi shorgi wahai ama khatang pathok serake Luke ki mayam pandup taraga humdoi gi pada kunga mapan da sumna hai maikhoina nongpok nongchup kha amasung awang dagi laktuna Ishwar gi ningthau lebak ta phamlagani Ishwar gi ningthau lebak haibadi heaven da haibadi Ishwar gi laikol da swarga da nongpok tagi nongchuptagi khadagi awangdagi lakpa ishorna khangatlaba macha singna ishorgi manakta leigani ishorga leiminagani mafam maduda shiba waba kappa tengthaba saba ingba setnaba khainaba shiba leiraroi numit thagi kanaba su leiraroi ishorgi matik mangal na yomaga leiragani haiba mafam maduda taibang panbagi kuna dagi ishorna khandok piba macha sing ishor bu yazaba Prabhu Jisu Christ bu lawsanjaba macha sing do nakoi sargada leiminagani haidna takki mayam Holy Bible gi matangda ai tentakna yam tenna phongdok sage mayam sanganjaroge aigi punsina mayam anaba aikpa kaya na yomaga aise angang poklakpadagi gyan tadringai dagi hauna aise mathan da wanthaba machin ga se musalakpa makhong makhut kasi chap tingdorakpa matamda aigi papa sire haiduna ma kappaga khogi lobuk ta chen khi hai ima su kapnaba asumaina amuktang nate mayam mathoi aduna aina gyan tarakpa matamda aigi hakchang da anaba ekpa kayana yomduna lerami maram aduna yam angang ojaraga su school class 4 5 6 7 tamakpa matam se asiga engonda wakhal siga taibang pan base akhoi nongmatraga nongmadi sini su khange shiba loiraga loirabra aigi nungsikraba ima ipa ichilinaw mari mata nupi angang singi puroiba mayam lerise shiba hek loiba matamda loiba jala swai launa mangba yala amasung ishor haibase leibra karigi damakta dharma da taibang panbada world dharma sugi amna leiribano dharma punamaki wahai mekhoina phongdok piba mekhoigi pautak su manadrisi karigino haibagi wahang se mayam ai shiba loiraga loiradra akhoi amupau unaroidra haibagi wahang se ngonda yamna hangjaraga lakchekibani adubu Holy Bible mapugi sengba lairik phangjaba matamdagi di wahang punamaki paukhum aina phangjabani wahang punamaki paukhum se shorna engonda phangna hanbire mayam aina hangjaramba punamak taibang pan base loiraga swai launa mangadra Bible na haire mangoi Dharma punamakna su takpi bani aduga Jisu Christ Holy Bible na lambi ani hairi
amana yamna lauba lambi yamna pakpa lambi amana yamna khuba yamna chappa lambi akhuba lambi da chango haiduna hai maramdi maduda changba mi yamde adubu alauba lambi adudadi mi yamna changani yamna su haraugani yamna su nungaigani kanagi su athingba leiroi adubu magi panthungdidi norokni hellni haibiriba adubu akhuba lambi da chalu yamna di wani yamna su chapkani adubu mangna thungado panthungdo adudi heaven ni haibini aikoina taibang panbada thabak wana suri se magi salary magi paisa magi beton magi awaman phangba matamda awaba kaubugumna lomna idaba sarga phangakpa matamda heaven phangakpa matamda awaba punamak nungaibado onthokpigani maramaduna shiba loiraga loide thawai gi panthung ani lei hallelujah mayam ishorna taibang panbada dharma suyam yamna leisi karigino adubu leishem biyo mapu mahakti amakhatani mahaki machindagi pomnamak oikibani haiba wahayado oikiba wahay oikrasanu haiba wahayado ado holy bible ni according to the holy bible gi matungina yam new testament johan gi pandup amagi pada amadagi hauragai pathoksarake ahobada wahayadu lerami wahayadu ishorga leminarami amasung wahayadu ishor oirami mahak asi ahanbada ishorga leminarami pot pumnamak ibungo mahaki mapana oirakle aduga oirakhraba adu ibungo mahak yaudana kari amata oirakte mangonda hingba lerami amasung hingba adu mi singi mangal oirami mangal aduna amambada ngale amasung amambana mangal adubu uba ngamde amen asumna oirasanu mayam amen haibase asumna oirasanu yanare haibani aduga hallelujah haina yam toina hainarise Yesu Christ thajabasingna ingam ngamba ishorbu thagachari haibani ingam ngamba ibungobu thagachari haibani yengbi mayam ahobada wahai adu lerami wahai adu ishorga leminarami taibang malem ngasi ekoina uribase ishorgi leishembiyo mapugi minna ubangam daba mapu punamaki universe bu sembiba mapu mahaki chindagi oikrasanu haibagi mapal na oiraki wahai adu word of god wahai adu ishorga leminarami mahakasi ishorga leminarami aduga mahakase pot pomnamak mahaki mapal na oiki pot pomnamak everything numitha thawan michak chingtam ising kangfal punamak hairiba leishem biyo mapu mahaki chindagi oikrasanu haibagi mapal na oirakhi haibani aduga oirakhraba adu ibungo mahaki yaudana kari amata oiramde maramdi ibungo mahaki wahaigi mapal na oirakhibani mangonda hingba lerami amasung hingba du mi singi mangal orami kanada haiba wahai powerful oriba wahai do ishorgi chindagi oikrasanu haibado asuki mati powerful orami madudi mangonda hingba lerami amasung haiba hingba do mi singi mangal orami aikoi amambada lei adubu haiba hingba duna aikoi se mangal lai haiba hingba du aikoi na fangzaba matamda aikoi se mangal oirakani hai mangal haibadi kaino amambagi thabak thadokini fattaba oktabi lanabagi thabak mi hatpa minungsi khangdaba kokpiba ngamdaba mi bumang sinba namja namtheknaba amambagi pangal punamak thokiduna mangal ohengani maramdi hariba wahai adu mangal ne mangal aduna amambada ngale amasung amambana mangal adu bungamde pap hairise mayam amambane haiba amamba pap se kokpinabagi damakta lakhiba se Jesus Christani amasung mahakna pap haiba पाप से कोकपीर मतुंगा अमम से माना खोंखा थमख्रब मतुंगदनी महकना हिंगनी से हुमनी शुभ नुमिता हारिबा अमम बदुना मंगाल अदुबु ngamde मैम बाइबल से पाजरक मतमदगिदी इते इनाव करिनो हाइबसे मैम खंजरे इते इनाव लेमिनरब मतुंगदसु मपुरोइबना आइना हाइजरगे मैम दा हाइजरगे आइना आइगी नुपीदा खमनबा आइगी नुपीदा फुबा से अयाम्बा फैमिली तौबनी मिसअंडरस्टैंडिंग यावदबा नुपी लेनसु अतोप नुपीदा खनबा अतोप नुपीगी वाखल अमा वाखल अदोइदि मागी नुपीदुनसु मपुरोइबा कनानो मसे खंगतबा मागी मपुरोइबा लेना नत्रगसु मपुरोइबदो थबक तौना मपानदा लेरिंगे मतमदा उररोय खंगरोय हाइबगी मरमना कया कया ताय हंदकतसु इरमदा मणिपुरदा असigi wathok magi nupa leina atopaga lanabagi thabak mai tobase मैम बाइबल करी है मते मनाव से थवाई दी अनी ने दुबु हकचांग अमत ओइरे मते मनाव है बसे हकचांग अमत ओइरे मते मनाव अहान बे ईश्वर ने सेंबी नुपा अमा हाई नुपा दो मथंत लेब नुंगाइते ने खनबगी मरमना मागी ओइ थोंबा पुकनोपतगी सरु अमा लौथोगा नुपी सेंबी बने अदुगा मते मनाव से ईश्वर ने नुंगाइने लेजरो नचाना सुपोक्तुना ताइबंग मालेम सिदा नकोय धारा संदोक्तुना लेजरो हाइने पीखिबनी अदुगा मरम मदुना मते मनाव हाइबसे
matai manau hai bse hakchang amata oire mayam yangbiu asigi khut thangbasida aigi khuduk khut macha sida mayam tingkhang ama changba matamda hakchang apumba nagani hakchang apumba nagani aigi mit sida karigumba tin nama changkhiba matamda ai sumaina khumjanba matamda aigi khong thangba ngamoi maram aduna ha kanagumba amagi magi nupina awaba taba natraga nupana awaba tabada animak waminaribani hariba wahai se matam amada khangamde adubu holy bible ishwargi chindagi oikiba wahai do oikrasanu haibado hariba wahai aduni se holy bible taibang panbada lairiba ja laibaks the world the kwaidagi hena panaba lairik laishembe mapuna tharaba lairik handak tasu america the yum mai chai bible mai chakte yum di mai chai bible mai chakte bible sagai nupi amana karem kathai naraga asibu karino jisuna noibu nungsi ta hai bible sagai khudak tam haktai karigino power of god ishwar gi pangal yahoba ipagi chindagi oikrasanu haiba wahaido asini hingba pibiba asa leitre ai shiraga nungairani no bible na hairi no sigano nangbu sihanabagi damakta nasana nasabu suicide taunabagi damakta semba nate ishorna nangbu nangi damakta asa leitraba nang waraba choktharaba polum puraba aingonda lao aina pothan bige aigi potpu na thakta thongolu amasung aingonda gi tamjau maramdi aidi pukning tappi amasung thamoida noloi aduga nekhoina nekhogi thawai gi damak pothaba fangani maramdi aigi potpu di lai amasung yange nupi ani lonba nupi ahum lonba taibang pan bada khoina unei adubu holy bible na di yade nupi ani lonba yade holy bible maramdi karigino matai manau haibase thawai ani ni hakchang am to oikrabani shorgi leipun na punraba dugumlaba mari ni holy bible na takpiba matai manau da nupi ani lonba yai ahum lonba yai kaina taunari se si yade mayam aduga ishorgi nungsibase ishor se kanano ishor se karino aikoina ishor bu khurami base kibagi maram nara aikoina ishor bu khurami se aikoina kibagi maram nara aikoina mabu pelhallira natraga aikoina ishor bu khurami se bible gi matung ina niko mayam aikoina ishor bu khurami se kari maram gi no ba aikoina ishor khurami se aikoina ishor bu jesus christ haina aikoina jesus christ na khurami se kibagi sunate aikoina mabu pelhan ba sunate adubu karigino mahakna ikhoibu nungsibibagi maramnani hallelujah ishorna taibang panubu asukkimatik nungsibire madudi ibungo mahakki ishorgi macha nupa thabiragle madubu thajaba mi khudingna mangdaduna lomba naidabe hingba punsi fangani phatkidraba ikhoise machin thiba mapung fadaba ikhoise mana macha nupa haina kaubire yengbiu magi jesus christa na yahoba ipa ishor kanaguma suna comment tobire jesus christa na ipa ido kanano yahoba ipa ishor ahan bada holy bible ishor gi word of god ishor gi wahi abraham gi isaac ki yakub ki ishor yahoba ipa ma ki macha nu pai badi kaino mi dumaina luhonga leminaraga pokpa nate mi ibena aeroplane pai bang amaga mikup amada taibang malem tumhan bagi missile sembang amaga ishor na kari to bang amani ishor gi chindagi thokiba wahi aduni ishor na aigi chanu pa haina kauri basi hallelujah aduga ngasi aikoina chahi masing thiriba ngasi aikoina date hairiba year hairiba si kadai dagi lakhige holy bible yesu christ na pokhiba matam dagi di chahi masing thiba hoduna ngasi di christ dagi chahi ingkum jalising aniga kunga manga holy bible taibang pan bada leiringe da karam na leigani aduga ima ipa gi matang da kari hai nama napa bu ikai khumno masina hiram punamakta ishorbu pelhali nekhoina taibang pan bada punsi nungsang na leining ba taragadi hingning ba taragadi nama napa na haibe ilu hai ebi mayam nama napa na haibe ilu punsi nungsang na leining ba taragadi holy bible sin takpiriba mayam aikhoigi ima ipa wajana takpibagumna takpibaga nate takpibadagi double triple ni mayam aduga khwaidagi nungsibadi holy bible na kari hai matamda nangse nangonda bujai reba ko haireba nang afabo oyu ngayakdi oirame as ai machin thiraroi adubu soiduna upai leitobadagi matang chadabadagi machin thidokre sonana dharmana hairisina machin thiganu aina ri thidokre maramdi ai soli aduiba taragadi leshem bi mapuna khaleba
ꯑꯩꯅ ꯁꯦꯝꯈꯤꯕ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯁꯦꯝꯈꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯑꯩꯅ ꯃꯈꯣꯏꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯑꯩꯅ ꯃꯈꯣꯏꯕꯨ ꯁꯦꯝꯈꯤꯕꯅꯤ ꯃꯈꯣꯏꯅ ꯐꯠꯇꯕꯅ ꯄꯥꯞ ꯀꯌꯥ ꯑꯃ ꯇꯧꯍꯟꯕ ꯇꯥꯔꯒꯁꯨ ꯄꯥꯞꯀꯤ ꯊꯕꯛꯇ ꯆꯠꯄ ꯇꯥꯔꯒꯁꯨ ꯑꯩꯅ ꯃꯈꯣꯏꯕु ꯅꯨꯡꯁꯤꯕ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯥꯟꯅ ꯅꯨꯡꯁꯤꯔꯝꯕꯗꯒꯤ ꯗꯕꯜꯗ ꯅꯨꯡꯁꯤꯔꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯥꯕꯤꯔꯛꯄꯅꯤ ꯃꯆꯥꯅꯨꯄꯥꯕꯨ ꯊꯥꯖꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯋꯥꯔꯗ ꯑꯣꯐ ꯒꯣꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯥꯏꯕꯤ ꯑꯣꯖꯥ ꯕꯥꯏꯕꯜ ꯀꯗꯥꯏꯗ ꯐꯪꯒꯗꯒꯦ ꯄꯥꯅꯤꯡꯉꯤ ꯊꯣꯡ ꯊꯤꯟꯖꯧ ꯊꯤꯖꯧ ꯏꯁꯣꯔꯅ ꯁꯔꯒꯗꯒꯤ ꯊꯥꯗꯔꯛꯀꯗꯧꯕ ꯅꯠꯇꯦ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯣꯟ ꯄꯨꯝꯅꯃꯛꯇ ꯍꯟꯗꯣꯛꯄ ꯂꯥꯏꯔꯤꯛ ꯃꯄꯨꯅ ꯄꯤꯕꯤꯔꯕ ꯂꯥꯏꯔꯤꯛ ꯍꯣꯂꯤ ꯕꯥꯏꯕꯜꯁꯦ ꯑꯗꯣꯝꯒꯤ ꯃꯅꯥꯛꯇ ꯀꯅꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯂꯩ ꯑꯗꯣꯝꯒꯤ ꯃꯅꯥꯛꯇ ꯆꯔꯆ ꯂꯩꯕ꯭ꯔꯥ ꯑꯣꯖꯥ ꯏꯆꯦ ꯏꯌꯥꯝꯕ ꯏꯕꯨꯡ ꯑꯩ ꯕꯥꯏꯕꯜ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨꯕ ꯑꯍꯥꯟꯕꯗ ꯏꯁꯣꯔꯗꯁꯨ ꯍꯥꯏꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯒꯤ ꯋꯥꯍꯩ ꯄꯥꯅꯤꯡꯉꯤ ꯏꯄꯥꯒꯤ ꯋꯥꯍꯩ ꯄꯥꯅꯤꯡꯉꯤ ꯊꯤꯕ ꯌꯥꯎꯗꯅ ꯀꯩꯅꯣ ꯇꯧ ꯀꯃꯥꯏꯅ ꯄꯤꯅꯤ ꯏꯁꯣꯔꯅ ꯖꯕꯔꯗꯁꯇꯤ ꯇꯧꯗꯦ ꯊꯥꯒꯠꯆꯔꯤ ꯍꯣꯂꯤ ꯕꯥꯏꯕꯜ ꯍꯤꯡꯍꯟꯕꯤꯕ ꯉꯝꯕ ꯀꯟꯕꯤꯕ ꯉꯝꯕ ꯄꯥꯞ ꯄꯨꯝꯅꯃꯛ ꯀꯣꯛꯊꯣꯛꯄꯤꯕ ꯉꯝꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯇꯥꯛꯄꯤꯕ ꯏꯃꯥ ꯏꯄꯥꯕꯨ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯗ ꯀꯔꯝꯕ ꯕꯦꯕꯥꯔ ꯆꯠꯀꯅꯤ ꯍꯥꯏꯕ ꯇꯥꯛꯄꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯀꯅꯥꯅꯣ ꯇꯥꯛꯄꯤꯕ ꯐꯠꯇꯕ ꯀꯔꯤꯅꯣ ꯑꯐꯕ ꯀꯔꯤꯅꯣ ꯇꯥꯛꯄꯤꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯂꯃꯟ ꯈꯨꯝꯕ ꯀꯣꯛꯄꯤꯕ ꯉꯝꯗꯕ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯕ ꯍꯩꯀꯥꯞ ꯖꯩꯀꯥꯞ ꯍꯥꯏꯕꯁꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯩꯇꯦ ꯃꯌꯥꯝ ꯍꯩꯀꯥꯞ ꯖꯩꯀꯥꯞ ꯍꯥꯏꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯩꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯒꯨꯝꯕ ꯈ꯭ꯔꯤꯁꯇꯦꯟ ꯑꯃꯒ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯕ ꯑꯃꯒ ꯁꯥꯎꯅꯔꯦꯅꯦ ꯈ꯭ꯔꯤꯁꯇꯦꯟ ꯑꯃꯒ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯕ ꯑꯃꯒ ꯁꯥꯎꯅꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯦꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯕ ꯅꯪꯒꯤ ꯅꯊꯛꯇ ꯏꯁꯣꯔꯅ ꯆꯩꯔꯥꯛ ꯄꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯔꯦꯗꯅ ꯃꯥꯒꯤ ꯆꯩꯔꯥꯛ ꯐꯪꯉꯔꯣꯏ ꯀꯔꯤꯒꯤꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯗꯣ ꯃꯥꯒꯤꯗꯃꯛꯇꯁꯨꯅꯤ ꯍꯥꯏ ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯥꯏꯔꯕ ꯏꯄꯥ ꯏꯁꯣꯔ ꯃꯥ ꯈꯪꯖꯗꯕꯒꯤꯅꯤ ꯃꯥꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯃꯇꯝꯗꯨꯗ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯕꯤꯕ ꯃꯉꯣꯟꯗ ꯎꯍꯟꯕꯤꯕ ꯈꯪꯍꯟꯕꯤꯕ ꯏꯁꯣꯔꯅ ꯄꯥꯝꯕꯤꯔꯒꯗꯤ ꯃꯥꯕꯨ ꯀꯟꯕꯤꯕ ꯉꯝꯒꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯄꯥꯁꯇꯔ ꯐꯨꯔꯝꯃꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯎꯒꯤ ꯂꯥꯏꯗꯨꯕꯨ ꯍꯥꯎꯁꯤꯡꯕꯨ ꯀꯌꯥꯝ ꯄꯪꯉꯝꯃꯤ ꯑꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ ꯗ ꯕꯤꯒꯤꯅꯤꯡ ꯑꯦꯟ ꯗ ꯑꯦꯟ ꯗ ꯀ꯭ꯔꯤꯌꯦꯇꯔ ꯁꯦꯚꯤꯌꯔ ꯑꯩꯕꯨ ꯏꯆꯥꯅꯨꯄꯥ ꯍꯥꯏꯅ ꯀꯧꯕꯤꯕ ꯑꯩꯒꯤꯗꯃꯛꯇ ꯁꯤꯕꯤꯕ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯁꯤꯕꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯑꯩꯕꯨ ꯎꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯔꯛꯄ ꯏꯄꯥꯕꯨꯁꯨ ꯎꯔꯦ ꯑꯩꯒ ꯏꯄꯥꯒ ꯑꯃꯠꯇꯅꯤ ꯖꯤꯁꯨ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯄꯨꯝꯅꯃꯛ ꯈꯪꯉꯕꯅꯤ ꯖꯤꯁꯨ ꯈꯪꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯖꯤꯁꯨꯅ ꯄꯣꯛꯄ ꯁꯤꯕ ꯐꯨꯝꯕ ꯍꯤꯡꯒꯠꯄ ꯑꯗꯣꯝꯅ ꯊꯥꯖꯔꯕ ꯑꯗꯣꯝ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯑꯩꯕꯨ ꯎꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯔꯛꯄ ꯏꯄꯥꯕꯨꯁꯨ ꯎꯔꯦ ꯖꯣꯟ 14ꯒꯤ ꯚꯔꯁ 8 ꯑꯃꯁꯨꯡ 9ꯗ ꯐꯤꯂꯤꯞꯅ ꯍꯥꯏ ꯒꯨꯔꯨ ꯑꯩꯈꯣꯏꯗ ꯏꯄꯥ ꯑꯗꯨ ꯎꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯏꯄꯥ ꯑꯗꯨ ꯎꯖꯔꯕꯗꯤ ꯌꯥꯝ ꯄꯦꯟꯖꯒꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯨ ꯐꯤꯂꯤꯞ ꯑꯩꯅ ꯅꯪꯒ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯕ ꯐꯥꯎꯕꯗ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯄꯥ ꯑꯗꯨ ꯎꯗ꯭ꯔꯤꯕ꯭ꯔꯥ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯈꯟꯕꯤꯌꯨ ꯑꯩꯅ ꯅꯪꯒ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯕ ꯐꯥꯎꯕꯗ ꯅꯪꯅ ꯏꯄꯥ ꯑꯗꯨ ꯎꯗ꯭ꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯎꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯕꯨ ꯊꯥꯔꯛꯄ ꯏꯄꯥ ꯑꯗꯨꯕꯨ ꯎꯔꯦ ꯍꯜꯂꯦꯂꯨꯌꯥ ꯖꯤꯁꯨ ꯈꯪꯉꯕ ꯑꯗꯣꯝꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯅꯤꯡꯊꯧꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯣ ꯃꯥꯒꯤ ꯊꯕꯛꯅ ꯈꯪꯉꯤ ꯃꯥꯒꯤ ꯄꯥꯋꯔꯅ ꯈꯪꯉꯤ ꯖꯤꯁꯨꯅ ꯑꯩ ꯏꯁꯣꯔꯅꯦ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯥꯒꯤ ꯊꯕꯛꯅ ꯎꯠꯂꯤ ꯄꯥꯞ ꯀꯅꯥꯅ ꯀꯣꯛꯄꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯉꯝꯕ꯭ꯔꯥ ꯃꯥꯏꯆꯧꯁꯤꯡꯅ ꯀꯅꯥꯒꯨꯝꯕ ꯙꯔꯃꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯄ꯭ꯔꯣꯐꯦꯠꯅꯦ ꯑꯗꯣꯝꯒꯤ ꯄ꯭ꯔꯣꯐꯦꯠꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯨꯝꯅ ꯄꯥꯞ ꯀꯣꯛꯄꯤꯕ ꯉꯝꯕ ꯀꯅꯥꯅꯣ ꯑꯁꯤꯕ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯀꯅꯥꯅꯣ ꯃꯄꯥ ꯌꯥꯎꯗꯅ ꯂꯨꯍꯣꯡꯗꯅ ꯄꯣꯛꯄ ꯀꯅꯥꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯠꯇꯅ ꯁꯤꯗꯅ ꯍꯤꯡꯒꯠꯈꯤꯕ ꯀꯅꯥꯅꯣ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯥꯛꯑꯕꯅꯤ ꯍꯣꯂꯤ ꯕꯥꯏꯕꯜ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯗ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝ ꯈꯟꯕꯤꯌꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯀꯟꯕꯤꯕ ꯄꯥꯝꯃꯦ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯍꯨꯟꯅꯗꯨꯅ ꯉꯥꯡꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯗꯣꯝ ꯊꯤꯕꯤꯌꯨ ꯅꯩꯅꯕꯤꯌꯨ ꯑꯃꯁꯨꯡ ꯄꯥꯕꯤꯌꯨ ꯍꯣꯂꯤ ꯕꯥꯏꯕꯜ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯟꯖꯕ ꯐꯪꯒꯅꯤ ꯄꯥꯞ ꯂꯩꯔꯝꯃꯕ ꯐꯠꯇꯕ ꯃꯌꯥꯝ ꯇꯧꯔꯕꯁꯨꯅꯦ ꯑꯗꯨꯝ ꯀꯣꯛꯄꯤꯕ ꯉꯝꯒꯅꯤ ꯑꯗꯨꯝ ꯀꯣꯛꯄꯤꯒꯅꯤ ꯃꯔꯝꯗꯤ
mangal ado amambana ngamde. Jesus Christ, He is the light of the world. He is light of the world. Mahak taibang panbagi mangal ne. Mangal lakpa matamda amambagi bhut pret ki hekap jekap ki jadu mantar gi panggal punamak mangki gani. Yesu Kristo na dong buloy na bibo isanu. Punsinong sanga thambibo isanu nada yektabo isanu mayam aidi amukaso haijege mayam ay pastor oiduna evangelist oiduna ay haidok chaba ay gi church ki makhada laijaba nachade maramdi aina haijabadi ay yam phalamde pastor mabu phurami adu ishor na uthok pirakpa matamda ipa ishor kanano haibase ipa nengonda sinabire phongdu u haiduna amasung ipa na ibu kanbibagi maram na gi nupi cha singbu nungsibibagi maram na ina phongdok jabani Yesu Krista dharma sandokpa lakpa nate pap kokpiba lakpane adom bukan biba lakpani adomda ichanupa amasung ichanupi haina kaubiba lakpa mapuni mahak amukka lakadore ahanbala ami mahakna pap amata yaudaba mahakna papi amagumna jisuna laaga matamda nupi koina de luhong de jum building sade madi yum sagatpa yumban lambi taunaba lakpa nate nupi ahum mari londuna nupi tere nipan londuna mayam leidana adumaina lakpa nate mahakti pap kokpinaba magi aim se miyai babu kanbina bugi damuktani kanbi khre kalbari gi cross ta it is finished magna haira mi cross ta pang ting dringai gi mamang da aidi siraga humni suba numit hingat kani ningthau singna manai masen magi mongfam da nung khanjalaga thamme akan ba you are hare sargadagi sargadut kumthare ani nung ado inthoe Yesu Christ thokre hallelujah Mariam gi mamangda Yesu Christ gi mama Mariam gi mamangda Mary gi mamangda Gabriel sargadut Ishor gi mamangda lepa sargadut na haiki nahak Ishor dagi thaujal phangjare nahak miron duna nachanupa ama pokani aduga nahak na mahakki maming Jisu thongani mahakki leibak lomba nairoi mahak na mahakki mi singbu mekhogi pap tagi kanbi gani hallelujah Yesu Christ kanbi khrabani Thazabiu, accept you. Yes, I believe in Jesus. I Yesu Christ law sanjare, I thazare. Kay issue mathaw tade. Thaway sing mana changakani. Adomda achumba punamagte lamsing biragani. Wahan na ba kawunate? Pothahan gaya na kawuni. Yesu Christ pulamba chendo thadat ke hay na punmani. Aduga chat kanu phatte. Aduga kanu tawhoide. Adumay hip kanu. Adunda on ganu. Punamagte gi adombu pulamba chendagi thadat plakpani. Ay ngonda lau nakogi polum do ngonda thongjalu ay na ngonda ing thabapi ay gi potpu di lai amasung ay gi polum di yang praise the Lord tabi khraba punamaki mathakta ishorna hen loina bi boyers Yesu Christ gi amen